channel asibu yingmiriba khwai pumnamakpu ahanmamaktada Manipur Dreams ki maikaidagi adom butaramna okchari matam khara leibaki irang leiruba maramna movie explanation tawbada khudongchadaba khara leijarure madugidamak warau bidananaba mangjongna thamjari ngasidi miyamgi apambagi matungina chai asigi khwaidagi demand oiriba blockbuster movie amagi explanation ama puduna lakchari film asigi ahanba part yamna pamna khiba thajatna khiba aduga makha chatharakpa waridana kari kamdaurangmudagi haiduna haurang ngaiduna leiriba yamna nauriba ngaran nahan khaktamak pan India da release tawkhiba biggest movie adumagni Pushpa The Rule film asigi maroiba sakam langliba singdi King Smuggler Pushpa Raj ke sakam langliba miyamna thoidok khendongna sakhangneraba stylish iconic superstar Allu Arjun aduga siribaligi sakam langlibi national curse amadi dream girl oiribi Rashmika mandana aduga film asigi director Kumar Saurangna film asin nambada karo samri dagina chawnga fawa sangki yamna nungairibadi Pushpa gi character lawriba Allu Arjun bu anekmal oina mathantana lupa karo chahum lawduna India apumbagi khwaidigi paisa wangba actor ama oiri mamangi Pushpa The Rise ki loisilakpa sarukta inong transfer lakhiba Pushpa gi rival police officer Sekhawat ka handaki part 2 asida akanba challenge ama tawgadori maram sina film sigi wari miyam da khudol tamjari Pushpa The Rule film sigi han masinda Japan gi hithangphum amada cargo ship khara achauba load khara lakpagi sinni purakliba pot sing asi red sandalwood ngakta oirami maduda cargo ship ki mapu oiriba Japanese nupa asina kadaidagi purakpa pot singno haina hanglami mafam aduda leiramba labor singna makhoi su khangde adubu u marakta labor ama yaurokpa thengnarami haidiba labor asi India macha mali haina phongdoklami maduda Japanese macha aduna karamba mibu oiribano asukkuina numit nifuni muksibu karimata sada thaktana leiriba sisu angakpani kanabu oiribano haina ngaknarami masidagi makhoina hairiba misak asibu thaurina pungkhatuna mathakta yankhatlami aduga mahakpu kanano kari lamdagi lakmano haiduna hanglammi masidagi hairiba miyoi asidagi paisa note ama taraklami amadi miyamna ngakna yengnarami aduga cargo ship aduda Pushpa haina chawna thaduna leiramlei masidagi makhoi pumna magna hainariba misak asi atai kanasu natre film asigi hero oiriba King Smuggler Pushpa Raj ni haiba khangba ngamlei masidagi makhoina Pushpa hek ubaga mahakpu thadokhiba yaroi mahakpu hatok haugadabani haiduna khulai kaya puthoktuna attack tongnaba sem sakhre matamsida Pushpa si yamna haina singna makhongda thuramba thauri adu kakthatuna makhada songtharaktuna phunaba haurakhi Pushpa na yamna haina singna miyoi sing adu phudarami mahakna nakhoi khudumaki boss aina ngasidagi oirabani haiduna yamna sathina phubirami adubu laiwak thibadi Pushpa si mahaki hakchangda nongmai maru ama panbadagi isingda tasin khirami tanja aduda Pushpa na piklingaida mamanaba singa mahakpu cricket sanaba ama yawhalamde mahakti nakanda tumina phamduna sanariba adubu yenglami adubu khanghodana cricket ball adu isingda tasin khirami matamduda mamanaba sing aduna Pushpa da ball adu khulunanaba hairami aduga mahaki family gi matangda hanglammi maduda Pushpa na mahaki mama mapa gi maming panduna masak talakhi adubu mamanaba singna mahaki wafam ado thajaramde kariguma na hangna isingda takhiba ball adu khunba ngamlabadi aikoi pumna magna nangna hairiba wafam sing adu thajarage hairakhi wafam adu tarubada Pushpa na iroiba haitrabasu ball adu khunanaba honabada irak narami asumna hairiba thodok sing asi Pushpa gi mamangda thokhiba thodok sing oirami masidagi mahaki nupi Siribalina awaba wakal khandananaba themjanbirami mathangi sinda Pushpa gi thabak suba yawba lakpa labor khara urami makhoi sing adugi manungda Srinu kauba labor amasu yawrami magasi luhongdoba numinini khaktamang ngairaba miyoi amasuni makhoi masensi luhongdaba kuidraba nangna thabak suba yawba kaidobagi laglibano haina wari sanarami makhoi gi hek marumda film asigi man villain oirakadoriba SP Sekhawat su masak lotuna sanariba wari sing adu lumdana tarammi
asumna mahaksu labor singa loina raduna umangda satpa yaurammi lambida labor singna Pushpa gi matangda yamna thagatnarami aduga SP Shekhawati Pushpa bu kiduna lodkhre hawjikti Pushpa na mafam asida rule dawrabani haiduna SP adibu yamna karyamnabagi moongda wari sarami masigi matungda u mathang yanduna garida hapnanaba thorang tawrami matang asida labor sing adugi khusuman su pirammi maduda Shekhawat pu anawa miyoi mali kari maming kaubage haina hanglubada SP Shekhawat na maki aseng mamapung pharaba maming adu makhol haungna lawrakhi maki maming adu hek palakpaga leiramliba labor sing adu pakhatnarami tanza adu da SP Shekhawat na mahaki police ki timbu mafam adu da kauduna labor sing adu bu phana na ba thorang tawrami masidagi labor sing adu mafam marang khangdana question senarami adubu maikai khudingdagi police na question khibadagi makhoi bu phadana pu khirami masigi matungda sereno gi luhongphamda hawjik phawa bor yoraktri haiduna ngainarami maduda ahal amana sanglaktuna bor oigadoriba miyoi adudi mafam asida laklaroi police na phaduna thamkhrabani hairakhi maduda kaina oigadoribi nupi asina Pushpa na bor adubu puduna soidana lakani hairami adubu ahal aduna kaina gi wafam adubu thajabiramde masigi makha tarakpada Pushpa na mahaki khongloi singa loina raga police station da laglami aduga sereno bu thadoknanaba police officer amada hairami adubu officer asina police station asida makhoi gi sar oiba SP Shekhawat ki permission yaudana thabak amata tawba yadre hairami maduda Pushpa na hawjik ki matam asidadi isa gi khudong chagadaba yengnaba ngaktani nakhoina sariba tolob aduga nakhoina sading tawriba paisa ga yamna khenai ainasu nakhoida commission ngasi phawda piduna laklibani haina hairakhi wafam adu tarabada constable amana Pushpa da mo hairakhi FIR register tawraba miyoi singbu lona thadokluba tarabadi aikhoi pumnamak suspend tawragani maduda Pushpa na pare adudi nakhoigi hawjik phangliba tolobka hayeng nakhoina retire chatlaga phangadoriba pension gi senphomga ngasi punna nakhoi pumnamaki mafamda pithoklage aigi phajilliba sinmi pumnamak thadoklo hairakhi Pushpa gi wafam aduda police sing adusu yaraduna Pushpa dagi paisa sing adu lawkhirami aduga hairiba labor sing adu busu thadokhi asumna Pushpa na mahaki labor sing adu bu puduna hankrabeki tungda SP Shekhawati monda yamna nungaina SI amaga loina raga police station da laklami adubu mahakna changlapa matamda station manungda miyoi amata leiramdabudu urubada yamna ngakpa phawkhi tanza aduda constable amana thokriba thodok sing adugi wari pumnamak lihalami aduga mahaksu Pushpa dagi paisa lawre office ki oiba che sang adusu sada sinaram ge haiduna ngairam libani hairam laga chatkhirami wapam adu tarubada Shekhawat se yamna sauna Pushpa bu sonduna lehaurami somdana luhongphamda Pushpa na bor adubu purakpa ubada tinduna leiriba miyam sing adu yamna haraunarami masigi makha tarakpale election maya naksilakpagi sarangnaba haurakpa matamni masida Pushpa su makhoigi mantri ga punna CM bu unarugadabani haiduna mahaki nupi Siribalida phongdoklami maduda Siribalina su yamna harauna mahaki nupagi seba tawjarmi maduda Pushpa na nahaki apama ama hayo haina hangbirami maduda Siribalina horen chief minister ga Pushpa ga punna kaminaba photo amatangdi kapira u hairiba photo ado makhoigi phaklangda thetuna thamjage haina phongdokjarami Siribalgi wafam aduda Pushpa na su mahaki nupigi maning soidana thunghangani hairamlaga chief minister gi manakta chatkhre asumna Pushpa na mantri ga punna chief minister ga unaduna wari sanarami maduda Pushpa na chief minister ga photo kapminana na ba hairubada chief minister na yabiramde maramdi mahakumba smuggler amaga karamna leipaki CM amaga mari leinai haina phongdokani aduna mahakpu ka manungdagi mapana thokhinana ba hairami masida Pushpa su yamna sauna mapanda thoktuna leikhirami hawjikti chief minister na mantri bu mahaki portfolio gi matangda soiduna yaragani haina thajaba piraklami adubu SP Shekhawat pu transfer tawbudi yaroi haina phongdorakhi asumna mantri na chief minister ga unaramlaga Pushpa da chief minister gi wafam sing ado phongdoklami maduda Pushpa na ngasai mahakpu chief minister na ikaiba pirakpa adugi matangda mantri da pendana hairami maduda mantri na Pushpa bu thamjanbiba oina
Karigumba ina Chief Minister oiram labadi Pushpa gumba smuggler singa photo soidana kaminagani. Madugi thoidopa akaiba aingonda leiroi haina themjilakhi. Wafam madugi khudong chabadu lauraga phare adudi nahaksi Chief Minister soidana ohelagani. Madugi asangba senpam khudimak aina loina puthokani haina Pushpana phongdorakhi. Aidi aina ngangthokiba wa ngaktaba yade. Aigi nupigi thajaba mahanba yaroi. Aidi nupi singbu yamna ikai khumnaba miyoini haina phongdoraklami. Maduda mantri asi ngakpana kham thenglami. Aduga Pushpana haudorakliba wafam adusu yarami. Maduda Pushpana nahak mathangi Chief Minister soidana oiragadawbanina khudak asida aiga photo ama kapminarase haiduna mabani asi lengonaraga photo kapminakhirami. Aduga hariba photo asi hayeng nangna Chief Minister hek oiba numit aduda aingonda khutsinara u haiduna yanarami. Masigi matungda mantrina Delhi gi Central Minister ga unaduna mahaki political career gi matangda yamna kupna khanarami. Masida mahakpu mathangi Chief Minister oinanabagi wafam adusu phongdoklami. Adubu Central Minister na hariba wafam ado ahanbadadi yaninglamde. Nakalamoromdana Pushpana Central Minister gi manau nupagi manakta chatuna yamlaba senpam khara pirami. Aduga makhoi gi karbada hena mai paknanabagi wafam su phongdoklami. Aduga amuksu Central Minister ga pau phawraktuna mahakisu yamlaba senpam khara amuk piraklami. Paisa sing adu urubadagi Central Minister asinasu mantri na haudorakliba Chief Minister gi wafam adusu ayaba piraklami. Asumna haujikti Chief Minister gi post adu paisa na leikhirami. Mathangi Chief Minister ase mantri na soidana oiragani. Masigi mathangda senjau paiba businessman amagi manakta Pushpana laktuna makhoi anigi oiba dil ama taunarami. Ahanbadadadi Pushpa bu miyoi aduna khara usitana tawirami. Adubu Pushpana mahaki pigadoriba using adugi ton masing chamagi paisa piraklanu hairakhi. Maduda karigidamak paisa wana pigadoribano hangubada businessman asina tonglaga lagiba helicopter adugi mamal ohelase haina hairamlaga Pushpana helicopter adubu leiduna chatkirami. Haujikti Pushpa se maki business ase national dagi hendoktana international gi thakta tawba phawa hauraklami. Masigi mathangda Pushpa ga dil tawnakibagi matung ina mahaki colleague singbu phone tawduna mana ngamjaba ungang sing mana ngamjaba maximum share pirak nanaraba khanghalami. Adubu Pushpa part 1 gi villain oiriba Mangal Srinu gi area dagi uton yankhai khaktamak share pirak naba khanghalakhi. Wapam adu mahaki colleague oiriba Bisaredina ton chama purakani hairami. Adubu mahaki area adudi Police ki checkpost marang kaina leibanina kudong thiba nangani khara section nadi pura u hairami. Mathangi senda Mangal Srinu gi nupina SB Sekhawat ki manakta laktuna Pushpana tawriba plan sing adugi matangda wari pumnamak khanghalami. Maramdi mahakna Pushpada laman amuktangdi khumge haina khallibani. Adugi maramna Pushpa gi part 1 da Pushpana mahaki manau nupabu yamna tamthina nomaina kaptuna hatkhiba amadi mahaki nupa Mangal Srinu gi godown gi mapubusu Pushpana oikhibagini. Wapam adu tarubada SP Sekhawat se mai hauna saurami. Karigumba Pushpa bu upay ama tawduna handagi thorang asibu thinghodaba tarabadi mahakna soidana leibak asigi mapu oiragani haina saunu phongdoklami. Masigi mathangda SP Sekhawana Pushpa gi mal purakadaba lambi khudimak thattuna thamlami. Tanzada Bisaredi gi miyoi singna mal yauraba truck sing adu thauduna laklami. Adubu laibak thibadi mahaki truck sing adubu pharami. Aduga SP Sekhawana mai thadoklami. Maduda Bisaredi busu hatokhirami. SP Sekhawana khalami madudi Bisaredi bu hatokpa haibase Pushpa gi colleague singbu kihallibani. Masigi makhata rakpada Bisaredi gi poloi famda Pushpa gi labor sing amadi MP su laktuna awaba phongduk narami. Tanzadu da Pushpa gi colleague singna asumna hairakhi. Aikhoi gi marakta gi asumna yamna laina siba naba thoraklabadi aikhoi gi karaba mayeng asum tarakani. Nahanwai Mangal Srinu na karaba tawringai matamdadi asumna siba naba yauramde. Adubu ngasidi Pushpa na mapu oirakpadagi kudong thiba asa nomanumagi hengalakle. Maramaduna aikoina Mangal Srinu bu hanagumna thabak sing asi tawhanbana phagani. Aduga amaromdana Pushpa ga SP Sekhawat ka gasu yanaba ama puraknana ba honadrabadi aikoigi karba asa kaidonung na mai pakpa ngamgani haiba thajade haina rakhi.
Masigi matangda Pushpa hoigi khungangda Kalimaigi thauram ama pangthoklami. Hairiba kumhai asigidamag Pushpa amadi mahaki family su harau tayamna isor khurumjaba laklami. Mafam asida Pushpa ga pokminnadaba mayamba amadi machanupiga su thengnarami. Asumna lai khurumlingaida Siribali si ikhang khanghoudana wantharakhi. Maduda telamliba miyam pumnamak pakhatnarami. Adubu ahal oirabi nupi singna Siribali si mirole haiduna phongdoklami. Masidagi Pushpa si hainingai leitana haraujare. Masidagi mahangna nupigi pizet leiting sesanduna jagoi saduna isorbu thongijarami. Karigidamakta Pushpa na nupagi phizol honglaga nupigi phizol oina selibano haibasi ayengba singna chamamnaba pokhalli. Masigi maramsu Siribali na hanguba matamda Pushpa na asumna hairakhi. Aikhoigi poklakadoriba isa ado aidi nupadagina nupina hena pamjabagini. Maduda Siribali na Aikhoigi isabu nupa oirabasu nupi oirabasu sab manadabara hangubada Pushpa na asumna hairakhi. Ngasi phawbada kanamdana aibu senjao paiba mi ama oina khanjarabasu aigi yumnak sagai damakta karyam nabiri. Aigi yumnak sagai leitabagumna pidat padatpa ningba kaina hinglakpani. Karigumba aikhoigi isa aduna nupa oirabadi mapa aigumna yumnak leitaba amagumna leihauragani. Karigumba nupi oiragana hayeng luhongkhraga mahaki yumnak sagai amada soinana tenkhigani. Mahaki arepan yumnak sagai ama leihauragani haiduna kaptuna tamjarami. Matamasida makoi pumnamakna Kalimaida afabada pinabiyu haiduna thongnijarami. Adubu laibak thibadi Pushpa ga pominadaba mayambagi machanupi Kaveribu masak khangdaba nupigi dress setpa gunda kharana karan tarami. Adubu matam chana Pushpa na Kaveribu gunda sing adugi makhuttagi kanbikhi. Gunda sing adubu Pushpa na phajaba mawongda phugairami. Tanjaduda Kaverigi mapa Pushpa gi pominadaba mayambasu khanghoudana mafam aduda lakhi. Mangna Pushpa da asumna hairakhi. Nahangna miyama mangda yamna phaba mi saraga aigi sanupibu gunda dagi kallabasu nangbu aina inaugumna kaidaunungda khanba ngamloi. Nangdi lamja sarani haina saiwirami. Masida Pushpa si yamna sathina sauki. Aduga mapita aduna su kaplammi. Matamsida Kaverina mapada aibu Uncle Pushpa na gunda singdagi kanbirakhibeni hairakhe. Adubu mapanadi gunda singdagi kanbibagi haraubagi mahuta Pushpa da Uncle Kawi haibagidamag masanupi Kaveribu khupakna thabirami. Matang asida tumminna leiramba Siribali su sawraduna matai oiriba Kaverigi mapabu saiba horakhi. Nakhoigi sagai nataigi maming yaudrabasu aikhoidi yamna nungaina hingba ngami. Pushpa haiba ming asi sagai natai yaudrabasu brand amani. Mina khangnadaba leite. Ngasi phawbuda aigi nupa Pushpa na mamang thakta mamittagi mapi takhidri. Adubu nangi maramgidamak ibanigi luhonglamdaigi mikuptasu aduga ngasisu amuk nagna sagai natai palaga aikhoibu zairi. Adubu ngasi hairiba numit asidagi nakoigi yumnak sagai bu kalaklubasu leite. Aigi nupa Pushpa na nangi sagai gi ming pambagisu isar Kaveribu gunda dagi kanman natte. Atopa lamlanbi nupi ama oiramlabasu adumak kankhigani. Pushpa haibasidi miyamgi brand ni hairamlaga Pushpa Siribali amadi mamaga punna mafamada thadolaga chatkhirami. Adubu Pushpa na phuramliba gunda sing adudi Kaverigi mapana amadi mafamaduda tilliba miyamna ikaiba piba oina maru koklaga ngaksamda sampal yalaga gadhada tonghallaga thadokhirami. Adubu salamdaigi matamda gunda sing aduna Kaverida yamna sauna munna yengduna leirami. Mathangi sinda Chief Minister ki office ta Mangal Sirenu amadi mahaki nupi amadi SP Sekhawat laglaga asumna hairakhi. Sara aikhoina Pushpa na tawriba plan mayam sing asi thinghodrabadi kudongthiba soiduna nanglagani. Maduda Chief Minister na kari kudongthibano haina hanglami. Maduda SP Sekhawat na Sara Pushpa ki plan haibabu ungang singbu international gi thakta business tawraga phangakpa paisa na Sargi housing Ladiba MLA Singbu Paisana Luina Lakraga, Maki partner Oiba, MP Bu, CM Ohenba Haibasini. Wapamasitaru with the CMC, Pakatpa Amadi Paure. Maramaduna SP Sekawata, Power Karas Kusinaduna, Pushpabu Tingnanaba order Taureklami. Masidagi SP Sekawana, Pushpagi Mal Singadubu Pananaba, Tamil Nadu Tana Chatki. Tamil Nadu Police Team Gimating Noraga Mahangna, Tiba Humbagi Tabak Kayama Taurami.
Tamil Nadu gi hitang phomda Pushpa gi mal sing ado leire haiba khangbadagi thiba horakhi adubu Pushpa gi hai singlaba labor singna yamna singna ising manungda oina mal sing adubu losenduna thamammi masidagi makhoina yamna thuna mafam adudagi jas tongduna chelami adubu SP Sekhawatsu hanba leitana samudragi ising aduda tanarakhi Hauzik Tamil Nadu border loisilakpa matang adu yaurakpadagidi Sri Lanka gi police singna makhoi motorboat adu makha tana sangba yahlakhidare aduga Pushpa gi ship sing adu budi hanana permit pairambana Sri Lanka gi border rom da lalaga changbada akaiba kadi su leiramdre asumna Pushpa na yamlaba mal sing adu international market ta yolaka MLA singbu leikhirami sidagi mahaki partner oiriba mantri adubu CM oihan khirami asumna CM gi wasak lowa numit adu maktadara Pushpa mayumda nauna khalaba Chief Minister bu chake invite ama taurami mafam aduda makhoina nungaina party tauki Chief Minister na Pushpa da ngasidi aina SP Sekhawat ki transfer letter gi order adu puraga laklabani hairakhi aduda Pushpa na transfer letter adu bu sagairaga hairakhi aina SP Sekhawat pu transfer tauhanba haibasi mabu aina kiba oina khankhigani hairaga nokhi numera duda mamang thakta Pushpa ga kaminakiba photo adusu matang chana puthoraktuna makhoi gi hole aduda thelammi haujikti sirilbalagi ningbasu thungjarami yamna nungai riba wafam amana ngasi gi numida se sirilbalagi mapok numitsu tarami marom aduna Pushpa na sirilbalagi birthday gi gift oina makhoi gi mayumda CM oina puduna lakhibani Pushpa gi nupi sirilbalina yamna pamjakhiba Chief Minister ga photo kaminabagi manglan adusu mangphang nozare haujikti Chief Minister na sirbalida nangi photo amana ngasidi aibu Chief Minister oima ngamjare haina yamna thagalami makhata na Chief Minister na Pushpa gi mama dasu hairakhi nangi yamna matik magun leiba nasanupa ama phangjare masi yamna sauthokchani ngai ni hairakhi asumna makhoi punna nungaina party ama tawrami thangi sinda SP Sekhawana Pushpa gi ungang sing ni khanna phakhiba mal sing adu miyamna khangnaraglabadi mahakpo apangba officer amani khankhiba tare haiduna mai thadokpa adu accident saduna mahak masamaksu khara chakhankhirami omadi Pushpa gi pokminadaba mayamagi nupina yamna thajadana Pushpa gi mayumda lakhi matai mana kapna mahaki masanupi Kaveribu sakhangdaba miyoi kharana kidnap tawbi khare hairakhi wafam dutarubada Pushpa gi family pumnamak thamoi sokna nungai khide adubu Pushpa di mayamaga matam chupada saunaraga leibanina thaushadama matau ulammi matai mana makha tarakhi kidnapper sing aduda Kaveribu computer class tagi ngasi phakhibani khoina nayambada karo ani piu haina demand tawrakhi nayamana hairiba senpham sing adu leitrabasu isanupi bu convenana ba haiduna paisa sing adu thorang tawhori Isanupi Kaveribu karisu tawbiganu haizakhi tubu phatraba miyoi sing aduna nasanupi bu aikhoina tawningba tawbada kanana kaidou choba ngamjagadage aikhoibu thingbinaba mi leite haina yamna usitana khumlakhi sidagi wafam sing adu tarubada Pushpa su yamna saugalakhi mahangna afaba makhalgi nomayama pairaga magi miyoi singa TV news channel amagi manakta lakhi hariba news channel aduda kidnapping tawkhibagi wari adusu paw oina paduna leiramkhi Tanzadu da Pushpa na sangsilatuna live news oina wafam khara thamlakhi aigi ming Pushpa ai kanano haina miyam gi mamang na sak tak trabasu yaramlagari aina khali ngasi kidnap tawkhriba nupi masa adu aigi icha nupi ni maku phariba miyoi sina athuba matamda isa Kaveri na lairamba computer class adu maktada thilakadabari kumba thilaktrabadi aina tawrakpa thabak khudimakta kanana su kanma ngamloi loinana pung amagi manungda isa Kaveribu aikhoida sinagadabani aduga karigumba aigi wafam asi thawoi usitribani haiduna isanupi gi masada khajitang phawba soglam labadi aina nakhoibu hameng bali tawbagumna mangak kaktuna hatkani haina wafam ase live ta hairam laga Pushpa si maki miyoi singa thorakhi masidagi mu Pushpa na mahaki khongloi singda hairami ngasi gi oina aikhoi gi district ki mafam jaga pumnamakta thiba humbagi thabak tawgadabani Police ki gari oigera politician ki gari oigera chingnarabadi loina check taw ngasi gi oina government gi rule amata mawa lawganu Pushpa gi rule oina follow tawgadabani haina order tawrami asumna Kaveribu Pushpa gi miyoi singna yamna kanna thiba humbagi thabak tawri
Amaromdana Central Minister su mafum adumaktadada Chief Minister unage haiduna laki. Minister su Central Minister bu urubada yamna angakpa mapauki. Minister na Sir kari leidabage yamna thazadana ikhoigi state lakpi babu haina hanglaki. Maduda Central Minister na Pushpa gi machanupi Kaveri bu kidnap tawriba nupa adu aigi inau nupa gi hek amata ngairaba machanupa ni. Aikhoigi sagai gi su amata ngairaba nupa oibana maram oiraga yamna luna sana tawjaba isani hairaki. Wapom adu tarubada Chief Minister si pakatpa phauki. Amuksu Central Minister na makha taraki. Ikui dringai da mahakpu rape case amagidamak jail dagi bail tawraga lauthokpada su ngairibani. Masidagi Chief Minister na khudakta Pushpa da call tawraga wari pumnamak tamlaki. Aduga sumna hairaki yengu Pushpa nupi masa adu nangi hek pokshabi nasa nupi su natte. Nupi adugi mapa na nangbu manaw nupa oina su khanba laite. Adugi su mathakta Central Minister ga yeknaba thamdana nangna tawge khaliba khudimak pangthoklamdana halaklo haina phungdolakhi. Maduda Pushpa na Sar aigi yamana aibu manaw nupa oina khandrabasu ichanupi Kaveri nadi aibu mahaki makhurani haiduna matam supada khanjabani. Mahangna aibu phatraba miyoi sindagi kanba lakani haiduna soidana ngairamgani. Nupi bu karisu leitana khaliba makhoi khudimakpu amata lemna tharoi haina yamna saurakhi. Madudagi Chief Minister na Central Minister si asamba minate hana gunda oiramlaba matungda Minister oirakpani. Mahaka yeknaba oiba haibasi nangi aigi punsida khudongthiba nangani hairami. Madudagi Pushpa na nupi gi izatpu kaisu leitana khallabadi Chief Minister oigera Central Minister oigera mawa amata laude hairamlaga Pushpa na phone ado kakthatkirami. Kidnapper sing aduna TV da lakpa pau yengbadagi Pushpa gi machanupi ni haiba khangba ngamladuna Pushpa gi right hand oiriba kesapta call tawrakhi. Aduga sumna hairaki Pushpa gi machanupi Kaveri aina kidnap tawbani. Pushpa bu call wari sanaba pami. Wapom du tarabada kesapsu mai hauna sauki. Phone ado Pushpa na pairaga yamna sauna hairaki. Kaveri bu tekta kaidana thadorakpana nangi afaba oigani. Wapom du tarabada kidnapper aduna yamna usitana hanadi Kaveri si nangi nachanupi ni haiba khanglude aduna karo ani khak demand tawbani. Haujikti nangi nachanupi ni haiba khanglabani na karo manga oina thuna puduna laklo. Maduda Pushpa na nangi laifam taklaklo ai soidana nangna haiba paisa do puduna lakani karigumba Kaveri gi masa soklabadi na khoibu na ko kaktuna hatkani hairakhi. Kidnapper sing aduna makhoi gi laifam ado taklakhi adubu Pushpa da nathanda oina lau haina khanghalakhi. Mas thinthaba tawduna mahaki helicopter aduda kidnapper sing adugi manak tamna lakhi. Aduga helicopter mathaktagi karo manga gi senpham adu pik thana yomlaba sofa ama da thadarakhi. Aduga Pushpa na yamna fajaba mawong amada changlakhirami. Pushpa na mahaki nomaina kidnapper sing adugi masada changsilaktuna namkhi. Maduda kidnapper asina nangna aingona nongmai nambagumna nangi nachanupi Kaveri busu aigi mina nongmaina namduna thamle. Wapam adu hairaga kidnapper na Pushpa gi nongmai adu lauki aduga karemnaba haurakhi. Madudagi Pushpa na Central Minister gi imungi miyoina paisa gi damakta mibu kidnap tarongani haibadi thazade. Nangi apamadu kaino hayu tasi. Maduda kidnapper aduna laigi puja tawba numen aduda noina ai amadi aigi miyoi simbu sasan phubagumna phukiba amadi miya mamangna khongoi khibadugi laman singba pami hairakhi. Daga Pushpa bu phuba hauраklami. Pushpa su Kaveri gi khallaga makhut karisu halamde. Adubu Nepal gi miyoi amana laigi puja tawba numittadi Pushpa si sari selaga aikhoida phurakhibani. Ngasidi misak ado onaba male haiduna makhoi mayamna Pushpa bu sari amadi khuji sizillaga phuba amuk hauраklami. Ngaihak leiraga Pushpa bu phunanaba miyoi khara amuk kaukshilakhi. Maduda gunda ama changsilaktuna Pushpa bu phuge tawrubada masidi Pushpa ni yamna sathiba gunda ni hairakhi. Madudagi Pushpa bu makhong makhut punsinki aduga utupna thuamaga phuba amuk hauраklami. Haujik Pushpa gi mamaida I taba haurakhi. Tanjadu da kidnapper na Pushpa da amuk hairakhi. Nahangnasu aikhoibu Kaveri bu masa sokpa matamda aikhoigi ko kakthatkani haikhibadaine haina karemnaba hauраklami. Da singaduna Kaveri gi sari chinglaga lauthoknaba su tawrakhi.
matang asidagidi Pushpasu haujikti mai hauna saurakhi mahangna makhong makhut pulamba gunda sing adubu mayana chikla ga phuba haurakhi kidnapper sing adusu Pushpa gi mataw adu urubada kibana nikpa yaurakhi Pushpa na yamna haina singna gunda sing adubu fight tawrakhi Pusli mahaki makhong makhut adusu thangamagi matengna thori sing ado kakthatkhre aduga gunda sing adubu hanan na mamangda haikibagi matung ina thangna yala ga hat pa haurakhi haujikti gunda sing ado mathwai hingna na ba koisen chenare Kaveri gi sari chinglaga lauthokna na ba hona khiba gunda adugi makhut adubusu Pushpa na kaktathkhirami asumna amamam tang oina thangna yan dona hat pa haurakle asomdana si minister na Pushpa gi right hand oiriba kesapu call tawraga kidnapper gi head oiriba central minister gi miyoi oiriba adubu Pushpa dagi kalhongna na ba haiduna call tawraklami adubu like thibadi Pushpa na sauningmanbagi mayaina ta amana thinduna kidnapper adubu hatokre tanza adu da central minister gi manau nupa kidnapper gi na mapa oiriba gunda adu su lakhi masa hatokrabada sawraduna Kaveribu nomaina namlaga Pushpa da asumna hairakhi nangna kaisu leitraba nupi masa asigdamak aigi isa nupa bu hatlabanina nupi asi aiga punsi su patuminaraga leiragani hairakhi mapamutarubuda Pushpa na masa nupa kidnapper adubu hatkibada sizinnakiba ta aduna yamna thuna langsilaktuna gunda adubu ta na yungduna thamkhre asumna Pushpa na central minister gi manau nupa amadi masa nupa animak loinamak hatokhirami haujikti central minister su Pushpa gi mayokta leiba haurakle mathangi sinda Pushpa gi pokminadaba mayambasi Pushpa gi mayumda lakhi maangna masa nupi Kaveri gi luhongnanabagi invitation card adu puduna ahanba oina invite tawba lakpani uraga Pushpa gi imungi miyoi loinamak haraunarami adi hanagi matawgumna sauningmanbadagi mayambagi manakta masak phawba utkhide mayambana mamada asumna hairakhi Inau Pushpa na ngasi phawbada mayamba aigi phananaba nungsibagi mataw utunata lakhibani aina phataba misak ama oirubana inau bu tati thawaina tawbikhibani ngasi di aigi saksi mangonda utpa phawba ikai zare haina haijarami matamadu da Pushpa gi mamana invitation card adu urubada pukning yamna nungsirakhi bukasu Pushpa gi imung manunggi miyoi singda asumna hairakhi Kaveri su mahaki makhura Pushpa na luhongba laktrabadi luhongba ngamloi haina hayawi hairamlaga mahak asi chatkhre tanzadu da sribalina Pushpa gi manakta sangsilaktuna asumna hairakhi ngasidi invitation card asidasu aikoi gi minga yumna ka punna yawraga irakle wapamatu tarubda Pushpa su pungning nungsina kapcharami family pumnamak loina kapminakhi mathangi sinda Pushpa gi family pumnamak Kaveri gi luhongba yawba laklami luhongbadu yamna sauna pangthoklami Pushpa lakpa unabada mayamna nungsina welcome tawirami adubu makhoi gi masimanau singasi punna lengonaraga photo kaminarami asomdana amu central minister gi imungna sikraba miyoi singadugi awaba phongdokpagi thoramda mangal srenu soktuna leiriba jolly ready amadi gunda mayamama saruk yari makoina Pushpa bu matau karam tawraga Pushpa bu manghan siga haibagi plan amadi tawgadawri somdana Pushpa gi family si nuksi sanana family gi photo kaptan nokli adubu laibak thibadi luhongpha maduda SP sekhawat ni haina singnaba masak tak thoktaba miyoi amana hanana bomb gi plan tawraga remote control ama paibagi sin ulakhi ngai haki matungda bomb adu khanghaudan luhongpham da pokhai halakhi Bomb blast aduda kana sibage haibasi ulamdana Pushpa part 2 Pushpa The Rule gi aroiba sin haibado oikhirami asumna film script writer amadi director na miyamda achauba suspense ama thanamlaga mathangi Pushpa The Rampage haibasida amu makha tarakadawri masiniga sigi Manipur dreams na adom gi namuta puduna lakshariba Pushpa The Rule gi maruiba explanation ngasigi explanation asi kamdo bibage haibadu channel asigi comment section da thambira